ngarang dan phong ki ba kangna pau dagi maroi ba pau khara khanga cheraga miyam da khudo tamjige lan soknaba matamda ngakna chatkadaba chatna kanglon kayamarum malemgi oina lay kangjam khagendra Manipur da thokliba irang asigi hawrafam tongan ba international forum singa honduna achum aran puthoknaba hotna siyaina Manipur Women's Rights Commission MSRC ge member kangjam khagendra na phongdokre wafam achi Manipur University ge Department of Law amade MSRC na senduna China rule amasu international humanitarian law ge matangna pangthokpa nomagi oiba khananenaba mifam amada mahanu phongdokhibane Manipur University gi court hall da lamdama sigi saknairaba miyosing yauna pangthokhiba tarom aduga mailena kangjam khagendra na makata na hai lan soknaba matamda ngakna chatkadaba chatna kanglon kayamarum malemgi oina lay masibo international humanitarian law haina malemgi leibak kayana khangnai hariba chatna kanglon ashi Manipur gi oina chu mihawrol degi China rule haiduna puyada iraga leirami hiram khudumakki chatna kanglon kayamarum thamlamba asina Manipur gi chawkhatpagi thak amadi culture amasung tradition gi masa adu lepangam lebane Manipur gumba irang yamna thokan balam asidadi aikoi gi chatna kanglon khudima khangba yamna mathautai maramde tungi mirona lamdam ashi makhata na ngak selaga lehau bada hena khudong chana bane ngasi pangthok liba khananaina bagi tharom asi mahi chana ba punna hona minase mifama sigi documentation ning chini tawguna international gi forum yaunaba khong thangjinsi khongtang asina Manipur da tholibe ilang asigi achumaran sone lepangam gane maduna trabade ekoi gi achuma well phangba ngamloi achuma well phangle haraga sumatam thengthaba yai maram aduna thabak thorom khudimakta documentation ge haina bithamse tasengna haraga de akoina thangjiliba khongtang asi khara thenglabra haina khale aduma po achumba adude malemgi miyamda khanganaba thoidongna mathau tai haina khagendra makhada na phongdoke ngasigi khananena bagi tharom aduda MU ge BC professor and Lokendro MSRC ge head of investigation division Mamta Wahengbam MU ge school of social science ki dean professor GS Purnima amade MU department of law ge head Dr Y Premananda Persia member sing oina saruyake civil war tholaklabadi Manipur natana India phawa kairakpayai WMO Haukiba June tarukta jiribam soro ating bikunawdage soibam sarak kumarbo mangakta kaktuna mihachina hatkraba matung hauji jiribam da oirakliba fibamasi satina pende amana achigomba terrorism gi thawong chathaduna micha miyambu wahanba migi mayum maikai lantu maithadna manganta anba asina chingba chebo India gi home minister Amit Shah fawbuna terrorism natte hanaba honaiba achima yamna leibak thibani haina Maite World Organization Head Office Langol Infal West ki Media Coordinator Pibarel Mangana Khoye Piduna Thadoropa Chiro Amana Haide Chiro Achina Makhatare Vade Machidi Manungda Sarau Sinaba Manba Aronba Agenda Amalady Habadu Taxabane Amana Manipurgi Mapuma Ayambada Say Amahena Iran Toklavachu Manipurgi Chidai Lariba Jiribamda Tangdu Laitana Larekibane Adobe Yamna Pang Dabagi Mong the Micham Amabo Makoi Mari Mangana Faraga Hatki Bagalonina Micham Kiagi Mayuma Kay Amadi Lengaki office kaya May Tarak for Hivasi state government Amadi central government animak Matik Sadre Habane Manipur State Force Liching Nifu Hanalay Haraga Karigi Pikraba Jiribam Pabangak Sembangam Dribano Iramacha Amatang Lakpada Matik Jaba Force Hajinjunangak Sembagi Mahuta Micham Miam Hondo Laga Lilif Cam the Tamnaba Hotna Riva Sibo Istelenga Ikaidabra Natraga Cookie Singna Family by separate administration Hibado Pibayanaba Lamhana separate or Hanaba double engine Shakar Asina, Manunda Sarau Silabra Habado, Atubada Miam the Singdo from Toe, Natra Bade Nuntupo Bobtami Amabomi Karana Faraga, Harpa Hausi Fava Mi Hapa Faraga Serapi Bangam the Bakarigino, Taribata Sina Chief Minister Yauna MLA Amade, Minister Shina Prime Minister was a Lobogitorum Yauna Leva Amade, Chakri Kon Levagi Mahota Moral Grounda, Pam Tadopane Hena Prajaga Apimba Popane. Atuba matamda double engine charkar na kopna tana bituna Manipur pumbada tangdu laitaba puraknaba honabiyo natrabadi miyamgi asawbagi pangkhay dalaktuna civil war thuraklabadi Manipur natana India fawba kairakpayay haide makha tarakpoina pandangi pause dagi maru oiba paw khara khangatsiraga miyamda khudo tamjage CPI Moirang na mari leinaba singi pungning singsilakle Moirang Municipal Council gi makhada leiba staff singi Thamapal gi tulo pidabadagi staff sing council gi office to lon bagalonina mathau leptuna wakat mi phamduna khongjang singkiba sina
amot akai kaya moya kaithela pasilakpana miyamda khudongchadaba thoaliba asigi yenglaga atuba matamda employeesing asigi pifam topa sempham pithokpinaba CPI Moirang Local Council na mari lainaba singi pungning chingsilakle Local Council asigi chirolda Moirang Municipal Council gi makhada thabak toriba casual staff daily wages amadi master role gi thak mapan gi talapidabadagi staff na council asigi office to lon bagalona mathau leptana khongjang changsilakkhibani staff sing mathau lekhibana Moirang Kaithal gi amapa sing lathokpidaba amadi nomu nomigi paichilakpana achat awok Kaithal asida po yoliba amadi laiba lakpasingda phathauti manam kayana hakchang sokningai maram ama ohele haire maram achuna mari lainaba singna staff sing asigi pifam tokpa senfam sing pithokpiduna miyamna thengnariba khudongchadaba mayoknariba ase koangadabani haina suntura asina phongdorakle khulai paiba kuki furuk kudemak terrorist ne haina laktokadabani am kuki kudimak terrorist organization haina laktokadabani haba wafam thamladuna cooperative society of youth Kose elangkhang popina maite amade Chief Minister ke security kamboite attack tawrakhibagi thawng akamamong da kanem tawrakle Kosi gi chairman thadropa chero amada mamang chahi ki me ahum dagi hawduna kuki sinanga si phawba lepalaitina maite furuki mathakte attack chatharakliba se terrorist ki common and violence ki thawng ni haidaba yaroi lamdama se gi ethnic group ama bu manghanabagi asam malalong amaga loina chatharakpa terrorist group kudimak lamdam asidagi tanthokhi kadabane Jiribam lambida Manipur gi Chief Minister Advanced Security Kamboita chatharakpa attack aduma cooperative society asina akamamong da condemn tawe India ngakna thoksadabagi mawonggum AR singna kukida atamna mateng pangsuna leba asibo rule of law leitabago maitai singbo hatpa amade mayu makai mai thadorakpagi thong chatharakriba se khudakta lefangadabane Manipur ngakna ahemba state forcing sijinaduna terroristing asibo mayoknabada kosina sumangjil thana Saruk yagani haina chiro asina phongdorakle Myanmar masa kuntraga nipan maramda halankre Myanmar National Allegation Emrege kuntraga nipan ngarang laiba pokpanamita makhoigi maramda amo halankre haina Chief Minister na phongdorakle Chief Minister nongthomba berena mahaki expose thadorakpa warolda Myanmar dagi changsilakhiba Myanmar masa kuntraga nipan adu ngarang June 18 da Tengnopa district ke Moreda lariba integrated checkpoint gi khuthangda Myanmar gi authority da khichunakibani Myanmar macha kuntraga nipan aduge manungda angang taru nupi 12 amadi nupa 12 ne makhoi sing ase integrated checkpoints ICP Moreda lariba Government of India gi immigration officers singna Myanmar authority da khuchinakibane Chief Minister na makata duna istelenga na illegal immigrants sing masa khangdopagi thabak leptana chathari amade tapna maramda makhoi sing halanki gane ngamkhai amadi leba asubu ngak semba haibase akhoigi ithongni haire panba yabade Myanmar da military junta amadi masigi rebel group anigi marakta lan tholakpadagi Myanmar masa sing yumthangnaba Manipur amasung Jiribam da chengchilakibani